Lekai lekai khuding changduna drive chatharakpagi serugama oina ngarang July 13 Lilong nungei ki area singda KPA NAS Thobal District Council ki meeting makhada Lilong Local Council nungei Local Council tarataruk shuba Assam Rifles amade nab ka khutsam naduna akanba drive ama chathakre jangsan ki ba drive atu da mayai ka ba chunjak sizinaba amade lalonba nupi ama yaona meeoi Nepal fagat pangamke meeoi Nepal adugi manungda meeoi ani amana mayai ka ba chunjaka kona na fagat pangamke mayai ka ba chunjaka kona na fagalaba meeoi ani adudi MD Nazir Khan apopolai khidraba MD Nuruddin Irong khunungne Mangondagi heroin number 4 gram tara mariga kona na mobile phone mari amade sale oina dupa lising tara humdai ga chamang kun fagat ke atopa meeoi aduna MD Yaimacho Elise Haidar Ali apopolai khidraba MD Kabul Irong khunungne mangondagi heroin number 4 gram manga ga loina sale oina dupa lising ahumga marifu fagat pangamke fagalaba polam sing aduga kona na meeoi animak mayang Imphal Police Station na senakre